Financial year lisingani kunithoi kulumdoigi National Action Plan for Drug Demand Reduction gi damak Ministry of Social Justice and Empowerment gi THADARAKPA SHENPHAMDA Manipur na Lupa Crore Nipan Phangduna Khwaidagi Yamna Shenpham Phangba Ahum Shuba State Oire Hiramasi matang the press ne agency dagi Phangba Pau man hai Kumja lisingani kunithoi kulumdogi Financial year gi damak Ministry of Social Justice and Empowerment gi Empowerment na National Action Plan for Drug Demand Reduction gi damak Lupa Crore Sani budget allocation tawkhibagi manungda hauzik phawgi oina Lupa Crore Manipur 13 lakh yankhai mathoi sizinakrai Masida Manipur na Lupa Crore Nipan Phangduna Action Plan asigi makhada Shenpham Khwaidagi Yamna Phangba lebak asigi Ahum Shuba State Oire Maharashtra na Action Plan asigi damak Lupa Crore 9 galak Marfunipan amasung Orissa na Lupa Crore 9 galak 13 phangduna ahanba amasung anisuba mafamda lairi hairiba Shenpham sing asi state amasung union territory singda drug company lainana thabak toriba NGO amasung BO singi khuthangda thadabani Ministry na tongan state amasung union territory singda thadariba Shenpham sing asi National Action Plan for Drug Demand Reduction gi makhada paikhat kadaba thabak thorom awareness program amadi mayai kaba chinjaktagi matau karamna lapna legadagi haibagi matangda khangan banaching basing yauri